ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩ ꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯦ꯫ ꯅꯨꯄꯥ ꯑꯃ ꯄꯤꯛꯂꯞ ꯇꯧꯕ ꯂꯩꯔꯛꯇꯨꯒꯤ ꯃꯆꯤ ꯑꯃꯗ ꯕꯥꯏꯛꯇꯨꯗ ꯉꯥꯗꯨꯅ ꯂꯦꯞꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯄꯤ ꯑꯃ ꯃꯀꯣꯛꯇ ꯐꯤ ꯃꯆꯥ ꯑꯃ ꯀꯨꯞꯇꯨꯅ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯞꯅ, "ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯉꯥꯡꯅꯕ ꯑꯝꯇ ꯌꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣꯕ? ꯑꯍꯤꯡꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ? ꯑꯩꯁꯦ ꯁꯣꯏ ꯉꯥꯝꯗꯅ ꯃꯤꯅ ꯎꯈ꯭ꯔꯣ, ꯀꯔꯤꯅꯣꯕ ꯈꯟꯗꯣꯏꯁꯤ?" ꯅꯨꯄꯥꯗꯣ ꯋꯥꯗꯤ ꯑꯃꯇ ꯉꯥꯡꯗ ꯆꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯁꯠ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯠ ꯀꯣꯟꯁꯤꯜꯂꯛꯏ꯫ "ꯑꯁ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤ? ꯑꯩ ꯅꯪꯒꯤ ꯅꯇꯧꯁꯦ ꯁꯨꯝ ꯍꯩꯅꯔꯛꯇ꯭ꯔꯦꯀꯣ." ꯅꯨꯄꯥꯗꯨꯅ, "ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ, ꯑꯍꯤꯡꯁꯤꯗ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯄ, ꯈꯪꯎꯁꯨ ꯎꯅꯤꯡꯉꯛꯄ." ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏ ꯃꯌꯥꯗ ꯇꯞꯅ ꯇꯞꯅ ꯅꯛꯁꯤꯜꯂꯛꯏ꯫ ꯅꯨꯄꯤꯁꯤꯁꯨ ꯕꯥꯏꯛꯇꯨꯅ ꯉꯥꯛꯈꯤꯕꯗꯨꯗ ꯆꯠꯊꯣꯛꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯆꯞ ꯂꯦꯞꯄꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯐꯤꯗꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯝ ꯅꯨꯄꯥꯗꯣ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯀꯣꯜꯂꯝꯕꯗꯨ ꯃꯁꯥꯗ ꯄꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯤꯗꯣ ꯄꯥꯈꯠꯇꯨꯅ ꯏꯟꯊꯣꯛꯑꯝꯃꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝꯅꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ, ꯂꯥꯡꯅꯤꯡꯕ ꯀꯣꯏꯅꯤꯡꯕ ꯃꯇꯝꯅꯤ꯫ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯊꯣꯛꯂꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯑꯍꯣꯡꯕ ꯑꯃꯒ ꯄꯥꯏꯔꯒ ꯐꯣꯇꯣ ꯀꯥꯞꯄꯨꯁꯤ ꯍꯥꯏꯗꯅ ꯈꯨꯟꯗꯨꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯕ ꯊꯣꯡ ꯃꯆꯥ ꯑꯃ ꯂꯩ꯫ ꯊꯣꯡꯗꯨꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞꯅꯁꯨ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯁꯨ ꯂꯩ꯫ ꯃꯐꯝꯗꯨ ꯎꯔꯨꯝꯁꯨ ꯈꯔ ꯑꯗꯨꯝ ꯐꯪꯏ꯫ ꯀꯥꯂꯦꯟꯒꯤ ꯁꯥꯔꯕ ꯃꯇꯝ ꯑꯗꯨꯗ ꯍꯨꯃꯥꯡꯅ ꯆꯤꯔꯤ ꯆꯤꯔꯤ ꯆꯦꯟꯊꯔꯗꯨꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝꯁꯤꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯅ ꯉꯥꯏꯉꯝꯗꯅ ꯆꯦꯟꯁꯤꯟꯗꯨꯅ ꯍꯪꯆꯤꯠ ꯂꯥꯡꯐꯝꯁꯨ ꯑꯣꯏꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯁꯥꯕꯒ ꯈꯪꯗꯦ꯫ ꯃꯐꯝꯗꯨ ꯌꯧꯔꯗꯨꯅ ꯐꯣꯇꯣ ꯀꯥꯞꯄ ꯌꯥꯕ ꯀꯥꯞꯄꯤ, ꯂꯣꯏꯔꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗꯨꯗ ꯆꯠꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯚꯦꯟ ꯑꯃ ꯇꯞꯅ ꯇꯞꯅ ꯊꯧꯔꯗꯨꯅ ꯁꯨꯝ ꯏꯟꯅꯔꯛꯏ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯊꯧꯁꯥꯗ ꯆꯠꯂꯤ꯫ ꯚꯦꯟꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯏꯟꯅꯔꯛꯏ꯫ ꯃꯇꯝꯗꯨ ꯇꯥꯂꯛꯁꯨ ꯑꯣꯏꯕꯅ ꯃꯤ ꯒꯥꯔꯤ ꯄꯥꯛ ꯆꯠꯇꯦ, ꯑꯗꯨꯅ ꯌꯥꯝꯅ ꯀꯣꯝꯅ ꯏꯟꯅꯔꯛꯄꯅꯤ꯫ ꯚꯦꯟ ꯑꯗꯨꯗ ꯇꯣꯡꯂꯤꯕꯗꯨ ꯃꯈꯣꯏ ꯅꯨꯄꯥ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯃꯈꯣꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ, "ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅꯦ, ꯑꯃꯨꯛꯇ ꯉꯥꯏꯈꯣꯗꯅ." ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯇꯥꯁꯤꯟꯅꯗ ꯁꯨꯝ ꯆꯠꯂꯤ꯫ ꯂꯦꯞꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯅꯨꯄꯥꯗꯣ ꯚꯦꯟ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯑꯒ, "ꯉꯥꯏꯈꯣꯕ, ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦꯃꯤ." ꯁꯨꯝ ꯏꯟꯅꯔꯛꯂꯕ ꯑꯗꯨꯗꯗꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯆꯤꯟ ꯈꯔ ꯌꯥꯡꯕꯤ ꯅꯥꯎꯕꯤꯅ ꯍꯥꯏꯔꯛꯏ, "ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ? ꯚꯦꯟ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒ ꯀꯤꯕꯨ ꯀꯤꯖꯩꯅꯦ, ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯔꯣ?" ꯅꯨꯄꯥꯗꯣ ꯁꯠ ꯍꯦꯛꯇ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯑꯍꯨꯝ ꯀꯩꯀꯩ ꯃꯤꯡ ꯀꯧꯒꯦ? ꯑꯃꯨꯛꯇ ꯈꯪꯖꯒꯦꯗꯅ." ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯐꯠ ꯐꯠ ꯌꯦꯡꯅꯩ, ꯑꯗꯨꯒ ꯁꯛꯍꯦꯟꯅ ꯃꯣꯏꯒꯤ ꯃꯤꯡꯁꯤꯡ ꯑꯗꯣ ꯑꯣꯏꯗꯕ ꯉꯥꯛꯇ ꯍꯥꯏꯖꯤꯜꯂꯤ꯫ "ꯑꯩꯒꯤꯅ ꯂꯝꯉꯥꯟꯕꯤ, ꯃꯥꯒꯤꯅ ꯑꯌꯤꯡꯕꯤ, ꯑꯗꯨꯒ ꯈꯔ ꯋꯥꯡꯕ ꯏꯃꯥꯟꯅꯕꯤꯁꯤꯒꯤꯅ ꯊꯣꯏꯕꯤ." ꯃꯈꯣꯏ ꯃꯤꯡꯁꯤꯡ ꯑꯗꯨ ꯍꯥꯏꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯅꯗꯨꯅ ꯅꯣꯛꯏ ꯅꯨꯄꯤ ꯑꯍꯨꯝꯗꯣ꯫ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛꯀ, "ꯊꯣꯏꯕꯤ, ꯅꯪꯒꯤ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯝꯃꯣ." ꯅꯨꯄꯤꯗꯨꯅ ꯈꯨꯝꯒꯦ ꯇꯧꯔꯛꯄꯗ ꯚꯦꯟ ꯃꯅꯨꯡꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ, "ꯂꯣꯏꯗ꯭ꯔꯤꯕꯣ ꯚꯥꯏ? ꯅꯨꯄꯤ ꯑꯃꯗ ꯑꯗꯨꯛ ꯀꯨꯏꯅ ꯆꯪꯉꯗꯤ ꯃꯤ ꯑꯣꯏꯔꯣꯏꯀꯣ." ꯅꯨꯄꯤꯗꯨꯅ, "ꯑꯩꯗꯤ ꯐꯣꯟ ꯄꯥꯏꯗꯦꯗ." ꯅꯨꯄꯥꯗꯨꯅ, "ꯊꯥꯖꯗꯦꯗ, ꯄꯥꯏꯔꯤꯗꯨꯗꯤ ꯈꯨꯠꯇ, ꯆꯤꯟ ꯊꯤꯖꯟꯅꯩꯀꯣ, ꯄꯤꯔꯝꯃꯣ." ꯃꯆꯤꯟ ꯌꯥꯡꯕꯤ ꯅꯥꯎꯕꯤꯅ ꯉꯁꯥꯏꯗꯒꯤ ꯃꯤꯡ ꯂꯣꯠꯂꯤꯕꯤ ꯃꯣꯅꯥꯒꯤ ꯅꯝꯕꯔꯗꯣ ꯁꯠ ꯍꯦꯛꯇ ꯄꯤꯈꯤ, ꯑꯗꯨꯒ ꯅꯝꯕꯔ ꯄꯤꯔꯕꯅꯤꯅ ꯂꯩꯍꯧꯔꯣ ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ꯫ ꯅꯨꯄꯥꯗꯣ ꯍꯣꯏ ꯍꯥꯏꯔꯒ ꯚꯦꯟꯗ ꯑꯃꯨꯛ ꯀꯥꯈ꯭ꯔꯦ꯫ ꯃꯥ ꯍꯦꯛ ꯀꯥꯈꯤꯕꯒ ꯊꯧꯈ꯭ꯔꯤꯅꯦꯅ ꯇꯧꯔꯤꯕꯗꯨꯁꯨ ꯑꯔꯣꯏꯕꯤ ꯏꯁꯄꯤꯠꯇꯅꯤ ꯚꯦꯟꯗꯨꯗ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯍꯜꯂꯛꯂꯦ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯗꯨꯅ꯫ ꯍꯧꯖꯤꯛ ꯅꯝꯕꯔ ꯄꯤꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯃꯣꯅꯥꯅ, "ꯅꯥꯎꯕꯤ, ꯅꯪ ꯁꯤꯗꯤꯕ, ꯅꯝꯕꯔꯗꯣ ꯑꯩꯒꯤ ꯀꯩꯒꯤ ꯄꯤꯔꯤꯅꯣ?
ꯃꯊꯣꯡ ꯆꯥꯔꯝꯗꯧꯁꯨ ꯃꯥꯟꯗꯦ ꯇꯜꯂꯦ ꯌꯥꯝꯅ ꯅꯪꯁꯤ ꯅꯥꯎꯕꯤꯅ ꯑꯗꯨꯝ ꯕꯦꯟꯗꯨꯗ ꯅꯨꯄꯥ ꯃꯌꯥꯝꯗꯨꯒ ꯁꯨꯝ ꯏꯟꯅꯔꯛꯄꯗꯣ ꯀꯤꯗ꯭ꯔꯣ ꯅꯪꯕꯣ ꯂꯩꯍꯧꯅꯕꯅ ꯄꯤꯈꯤꯕꯅꯤ ꯀꯩꯅꯣ ꯃꯣꯅꯥꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯄꯪꯍꯥꯏ ꯍꯩꯖꯤꯜꯂꯨ ꯌꯥꯗ꯭ꯔꯣ ꯑꯩꯒꯤ ꯍꯦꯛ ꯅꯝꯕꯔ ꯍꯦꯛꯇ ꯄꯤꯊꯣꯛꯏꯗꯣ ꯑꯗꯨꯗ ꯁꯈꯦꯅ ꯌꯥꯔꯦꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯑꯣ ꯐꯔꯝꯗ꯭ꯔꯁꯨ ꯅꯝꯕꯔꯗꯣ ꯕ꯭ꯂꯣꯛ ꯑꯗꯨꯝ ꯇꯧꯁꯤꯟꯈꯣ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯨꯕꯒꯤ ꯇꯥꯏꯞꯇ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯅ ꯃꯥꯒꯤ ꯌꯨꯝ ꯌꯧꯅꯔꯗꯨꯅ ꯆꯪꯅꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯨꯡꯗꯣ 8:30 ꯇꯥꯔꯦ ꯃꯣꯅꯥꯒꯤ ꯐꯣꯟꯗ ꯑꯅꯣꯟ ꯅꯝꯕꯔ ꯑꯃ ꯀꯣꯜ ꯂꯥꯛꯏ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯤꯡꯅ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯑꯁꯣꯝꯗꯒꯤ ꯐꯣꯟ ꯇꯧꯔꯛꯏꯗꯨꯁꯨ ꯍꯜꯂꯣ ꯑꯩꯅꯦ ꯉꯁꯥꯏ ꯅꯝꯕꯔ ꯂꯧꯈꯤꯕꯗꯣ ꯊꯣꯏꯕꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯉꯁꯥꯏ ꯅꯥꯎꯕꯤꯅ ꯃꯤꯡ ꯂꯥꯟꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯅꯤ ꯈꯟꯗꯨꯅ ꯑꯁꯦꯡꯕꯅꯤ ꯈꯟꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯃꯣꯅꯥꯁꯨ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯔꯒ ꯃꯥꯅꯤ ꯃꯣꯅꯥꯒꯤ ꯋꯥꯈꯜꯗ ꯃꯤꯡ ꯂꯩꯐꯝꯒꯁꯦ ꯑꯁꯦꯡꯕ ꯍꯥꯏꯌꯥꯄꯣꯠꯇꯦ ꯉꯥꯎꯁꯤꯟꯅꯕ ꯃꯤꯒ ꯑꯣꯏꯔꯝꯃꯗꯤ ꯑꯃꯨꯛ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯛꯑꯗꯤ ꯀꯤꯖꯩꯌꯦꯕ ꯅꯪꯒꯤꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯀꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩꯒꯤꯔꯣ ꯑꯩꯒꯤ ꯃꯤꯡꯗꯤ ꯁꯅꯥꯊꯣꯏ ꯂꯝꯅ ꯂꯝꯁꯥꯡꯗꯒꯤ ꯅꯪꯒꯤꯗꯤ ꯀꯥꯏꯋꯥꯏꯗꯩꯅꯣ ꯉꯁꯥꯏ ꯆꯠꯂꯝꯕꯗꯣ ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯨꯝ ꯑꯣꯏꯗꯣꯏꯔꯥ ꯃꯣꯅꯥ ꯑꯆꯨꯝꯕ ꯍꯥꯏꯈꯤꯔꯣꯏ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯁꯥꯏꯒꯤꯗꯨꯗꯒꯤꯗꯤ ꯌꯥꯝ ꯆꯠꯂꯤꯗ ꯈꯔ ꯂꯥꯞꯄꯦ ꯑꯗꯨꯗꯒꯤ ꯅꯠꯇꯦ ꯅꯨꯄꯥꯗꯨꯅ ꯑꯣ ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯆꯥꯒꯦ ꯇꯧꯔꯤꯌꯦ ꯍꯥꯏꯅꯔꯤꯉꯩꯗ ꯃꯣꯅꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯇꯣꯟꯇꯣꯟꯁꯨ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯃꯆꯦꯕꯨ ꯀꯧꯔꯛꯏ ꯆꯦ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯆꯥꯛ ꯂꯣꯏꯔꯦ ꯍꯣꯏ ꯂꯥꯛꯑꯒꯦ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯊꯝꯃꯒꯦꯀꯣ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯃꯤ ꯃꯣꯅꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯑꯅꯤꯅꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯂꯧꯁꯤꯡ ꯍꯣꯠꯅꯗꯨꯅ ꯏꯃꯨꯡꯒꯤ ꯋꯥꯗꯅꯕ ꯍꯣꯠꯅꯔꯤ ꯃꯆꯥ ꯑꯅꯤꯁꯨ ꯃꯌꯥꯝꯗꯒꯤ ꯆꯥꯡ ꯇꯥꯗꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯍꯣꯠꯅꯖꯩ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯅꯕ ꯂꯣꯏꯔꯦ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯇꯨꯝꯅꯕ ꯆꯪꯂꯛꯂꯦ ꯇꯣꯟꯇꯣꯟꯁꯨ ꯍꯤꯞꯂꯝꯂꯦ ꯐꯃꯨꯡꯗ ꯀꯥꯒꯦ ꯇꯧꯕꯒ ꯇꯥꯟ ꯆꯥꯅꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯌꯦꯡꯉꯨꯕꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯗꯨꯝ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯅꯨꯄꯥꯗꯨꯅ ꯆꯥꯛ ꯇꯣꯛꯑꯕꯣ ꯇꯣꯛꯑꯦ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯕ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯦ ꯀꯩ ꯃꯊꯦꯜꯅꯣ ꯏꯔꯣꯟꯕꯅꯦ ꯃꯣꯅꯥꯅ ꯑꯗꯣ ꯉꯁꯥꯏꯗꯒꯤ ꯍꯪꯒꯦ ꯈꯜꯂꯝꯕꯅꯦ ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕꯅꯣ ꯑꯃꯨꯛ ꯀꯥꯎꯈ꯭ꯔꯦ ꯑꯁ ꯑꯣꯟꯊꯣꯛꯇꯨꯅꯁꯨ ꯀꯥꯎꯕꯤꯔꯝꯃꯦꯗ ꯁꯅꯥꯊꯣꯏ ꯍꯥꯏꯕ ꯃꯆꯦꯅ ꯐꯣꯟꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯕꯗꯨꯗ ꯇꯣꯟꯁꯨ ꯆꯦ ꯇꯨꯝꯃꯁꯤꯕ ꯅꯪꯅ ꯁꯨꯝ ꯋꯥꯔꯤ ꯇꯧ ꯂꯩꯔꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯅꯪ ꯃꯃꯥꯗ ꯍꯥꯏꯗꯣꯛꯁꯤꯅꯤ ꯃꯣꯅꯥꯁꯨ ꯐꯣꯟꯗꯣ ꯅꯥꯀꯣꯡꯗꯒꯤ ꯁꯠ ꯂꯧꯊꯣꯛꯑꯒ ꯃꯈꯨꯠꯅ ꯃꯦꯟꯁꯤꯜꯂꯤ ꯇꯥꯈ꯭ꯔꯅꯤ ꯃꯇꯥꯒꯨꯝ ꯑꯗꯨꯒ ꯇꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯣꯟ ꯇꯨꯝꯃꯁꯤ ꯌꯥꯔꯁꯤ ꯇꯨꯝꯃꯨ ꯍꯦꯛ ꯇꯧꯕꯒ ꯏꯃꯥꯗ ꯍꯦꯛ ꯇꯧꯕꯒ ꯕꯕꯥꯗ ꯅꯪ ꯑꯃꯀꯣ ꯌꯥꯔꯦ ꯇꯨꯝꯃꯣꯁꯦ ꯍꯥꯏꯔꯒ ꯐꯣꯟꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯐꯔꯦ ꯑꯩ ꯊꯝꯃꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯐꯥꯎꯅꯔꯁꯦ ꯅꯨꯄꯥꯗꯣ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯍꯣꯏ ꯑꯗꯣ ꯀꯅꯥꯅꯣ ꯉꯥꯡꯉꯤꯗꯣ ꯏꯅꯥꯎꯅꯨꯄꯤꯅꯦ ꯑꯗꯨ ꯊꯝꯃꯦꯀꯣ ꯍꯥꯏꯔꯒ ꯃꯣꯅꯥꯅ ꯐꯣꯟꯗꯣ ꯐꯠ ꯊꯝꯃꯤ ꯑꯍꯤꯡꯗꯨꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯣꯅꯥꯁꯨ ꯑꯌꯨꯛꯇꯨꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯑꯗꯨꯃꯛ ꯂꯣꯏꯁꯤꯜꯂꯤ ꯇꯣꯟꯅ ꯃꯥꯡꯒꯣꯟꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯧꯕꯨꯛꯇ ꯉꯟꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯣꯅꯥꯁꯨ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯤ ꯇꯣꯟꯇꯣꯟꯅ ꯀ꯭ꯂꯥꯁ 10 ꯑꯗꯨꯒ ꯃꯣꯅꯥꯅ 12 ꯇꯝꯕꯅꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯆꯥꯛ ꯏꯁꯤꯡꯗꯨꯁꯨ ꯐꯖꯅ ꯁꯦꯝꯗꯨꯅ ꯊꯝꯂꯝꯂꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯣꯛꯂꯛꯂꯦ ꯈꯣꯡꯅ ꯑꯗꯨꯃꯛ ꯆꯠꯄꯅꯤ ꯍꯥꯟꯅ ꯁꯥꯏꯀꯜꯗ ꯆꯠꯂꯝꯕꯗꯨ
ꯌꯥꯈꯤꯗꯕꯗꯒꯤ ꯈꯣꯡꯅ ꯆꯠꯂꯤꯕꯅꯤ꯫ ꯁ꯭ꯀꯨꯜꯁꯨ ꯌꯧꯔꯦ꯫ ꯇꯣꯟ, ꯆꯪꯉꯨꯀꯣ꯫ ꯍꯣꯏ ꯆꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯥꯒꯤ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯂꯦ꯫ ꯃꯣꯅꯥ ꯍꯣꯏꯒꯤ ꯀ꯭ꯂꯥꯁꯇ ꯃꯣꯅꯥꯕꯨ ꯅꯨꯡꯁꯤꯖꯕ ꯃꯥꯂꯦꯝꯅ ꯃꯥꯅ ꯆꯪꯂꯛꯄꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯣꯅꯥꯒꯤ ꯕꯦꯟꯁꯇ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕꯤ ꯉꯥꯟꯊꯣꯏꯅ, "ꯏꯕꯦꯝꯃ, ꯅꯪ ꯂꯥꯛꯄ ꯌꯦꯡꯕꯗ ꯃꯉꯛ ꯃꯔꯤꯟ ꯆꯠꯄ ꯌꯥꯎꯅꯔꯦ. ꯈꯔ ꯉꯜꯂꯛꯎ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ?" ꯃꯣꯅꯥꯅ, "ꯏꯁ, ꯌꯥꯔꯦ ꯏꯕꯦꯝꯃ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯕꯦꯜ ꯇꯥꯈꯤꯕ?" "ꯍꯧꯖꯤꯛꯇ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯣꯏꯔꯒ ꯆꯪꯉꯛꯇ ꯉꯥꯏꯔꯤꯌꯦ, ꯑꯣꯖꯥ ꯆꯪꯉꯛꯑꯅꯤ." "ꯑꯩꯁꯨꯅꯦ, ꯅꯪꯉꯔꯣꯏꯗ꯭ꯔꯥꯅ ꯄꯥꯈꯠꯇꯅ ꯍꯣꯕꯦ ꯂꯥꯛꯏꯅꯤ." ꯑꯁꯨꯝꯅ ꯑꯣꯖꯥꯁꯨ ꯆꯪꯂꯛꯇꯨꯅ ꯔꯣꯜ ꯀꯣꯜ ꯇꯧꯔꯗꯨꯅ ꯀ꯭ꯂꯥꯁꯁꯨ ꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯃꯊꯪ ꯀ꯭ꯂꯥꯁ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯕ꯭ꯔꯦꯛ ꯇꯥꯏꯃꯤꯡ ꯌꯧꯔꯛꯂꯦ꯫ ꯃꯣꯅꯥ ꯃꯃꯥꯟꯅꯕꯤ ꯑꯅꯤꯒ ꯄꯨꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯥꯂꯦꯝꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯥꯂꯦꯝꯅ ꯇꯞꯅ, "ꯉꯥꯟꯊꯣꯏ, ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ?" ꯉꯥꯟꯊꯣꯏꯅ, "ꯀꯩꯁꯨꯝ ꯆꯠꯂꯣꯏꯗ, ꯁꯨꯝ ꯐꯝꯖꯤꯜꯂꯨꯕꯗꯣ ꯋꯥꯔꯦ ꯍꯥꯏꯗꯅ ꯁꯨꯝ ꯊꯣꯛꯂꯛꯄꯅꯤ." ꯃꯥꯂꯦꯝꯅ, "ꯑꯩꯅ ꯍꯥꯏꯕꯗꯣ?" ꯉꯥꯟꯊꯣꯏꯅ ꯁꯠ ꯈꯨꯝꯂꯛꯏ, "ꯍꯣ, ꯉꯥꯏꯕ ꯀꯜꯂꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯣꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯗꯨꯅ, "ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯍꯥꯏꯕ꯭ꯔꯥ ꯎꯇꯨꯕꯤ ꯃꯥꯟꯕꯁꯦ?" ꯉꯥꯟꯊꯣꯏꯁꯨ ꯁꯠ ꯍꯦꯛꯇ ꯍꯥꯏꯔꯛꯏ, "ꯑꯣꯅꯦ, ꯃꯣꯅꯥꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯗꯣ ꯀꯩ ꯍꯥꯏꯔꯒꯦꯌꯦ? ꯑꯩꯅ ꯉꯥꯏꯕꯗ ꯀꯜꯂꯣ ꯍꯥꯏꯔꯝꯕꯅꯤ." ꯃꯣꯅꯥꯅ, "ꯑꯁ, ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ, ꯅꯆꯤꯟꯗꯣ ꯌꯥꯎ ꯍꯦꯛ ꯌꯥꯎꯈꯩ, ꯑꯃꯨꯛ ꯍꯩꯄꯥ ꯁꯥ ꯂꯩꯔꯝꯅꯤ ꯅꯪ ꯑꯃ ꯏꯕꯦꯝꯃ, ꯑꯩ ꯍꯩꯅꯗꯦ ꯍꯥꯏꯁꯤꯅꯤ. ꯀ꯭ꯂꯥꯁꯇꯒꯤ ꯅꯨꯄꯥ ꯀꯣꯏꯕ ꯀꯥꯏꯅ, ꯍꯨꯝ." ꯉꯥꯟꯊꯣꯏꯅ, "ꯏꯕꯦꯝꯃ, ꯅꯪ ꯄꯥꯞꯄꯨꯅꯤ, ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯤꯁꯤꯕꯨ ꯅꯪ ꯑꯃ, ꯅꯪꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯃꯇꯝꯈꯔ ꯀꯣꯏꯁꯤꯟꯅꯔꯒ ꯑꯗꯨꯝ ꯇꯣꯛꯄ ꯌꯥꯕꯗꯨꯕꯨ." ꯃꯣꯅꯥꯅ, "ꯑꯩ ꯉꯝꯃꯣꯏꯀꯣ, ꯀꯩꯝ ꯍꯥꯏꯔꯨꯔꯅꯨ, ꯂꯥꯛꯑꯣ ꯆꯠꯂꯁꯨ ꯂꯥꯛꯑꯣꯁꯦ. ꯅꯪ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯕ ꯄꯥꯝꯃꯦ, ꯀꯩꯝ ꯍꯥꯏꯔꯨꯅꯨ ꯍꯥꯏꯁꯤꯅꯤꯀꯣ, ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯂꯥꯛꯑꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯕꯦꯜꯁꯨ ꯇꯥꯔꯗꯨꯅ ꯕ꯭ꯔꯦꯛ ꯃꯇꯨꯡꯒꯤ ꯀ꯭ꯂꯥꯁꯁꯤꯡꯁꯨ ꯃꯊꯪ ꯇꯧꯔꯗꯨꯅ ꯂꯣꯏꯔꯦ꯫ ꯁꯨꯇꯤ ꯊꯥꯔꯗꯨꯅ ꯃꯣꯅꯥ ꯇꯣꯟꯇꯣꯟꯒ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯔꯦ꯫ ꯃꯇꯝꯗꯤ ꯀꯅꯥꯅꯁꯨ ꯈꯥꯝꯕ ꯌꯥꯗꯕꯅ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯅꯣꯡꯃꯒꯤ ꯃꯣꯅꯥꯁꯨ ꯁꯅꯥꯊꯣꯏꯒ ꯄꯥꯎ ꯇꯣꯏꯅ ꯑꯗꯨꯃꯛ ꯐꯥꯎꯅꯔꯦ꯫ ꯁꯅꯥꯊꯣꯏꯅ, "ꯊꯣꯏꯕꯤ, ꯍꯌꯦꯡꯁꯦ ꯑꯃꯨꯛꯇ ꯎꯅꯁꯤ." ꯃꯥꯅ ꯊꯣꯏꯕꯤ ꯀꯧꯔꯤꯁꯤ ꯃꯃꯥꯡꯗ ꯊꯦꯡꯅꯕꯗ ꯍꯥꯏꯖꯤꯟꯈꯤꯕꯗꯨ ꯑꯁꯦꯡꯕꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯀꯧꯔꯤꯕꯅꯤ꯫ ꯃꯣꯅꯥꯅ, "ꯍꯣꯏ, ꯑꯗꯣ ꯅꯪꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯣ? ꯍꯥꯏꯗꯤ ꯀꯩꯝ ꯍꯣꯠꯅꯗ꯭ꯔꯣ ꯍꯧꯖꯤꯛꯁꯦ?" ꯁꯅꯥꯊꯣꯏꯅ, "ꯍꯟꯗꯛꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯗꯣꯏꯅꯦ. ꯑꯗꯣ ꯊꯣꯏꯕꯤ, ꯑꯩꯅꯁꯨ ꯈꯔꯗꯤ ꯍꯟꯕ ꯃꯥꯜꯂꯤ, ꯗꯗꯥꯔ ꯀꯩꯅꯣ ꯑꯗꯨꯝ ꯀꯧꯗꯅ." "ꯍꯣꯏ, ꯗꯥ ꯁꯅꯥ ꯍꯥꯏꯅ ꯀꯧꯔꯒꯦ." "ꯑꯗꯣ ꯍꯌꯦꯡꯗꯣ ꯀꯨꯏꯕꯗꯤ ꯌꯥꯔꯣꯏ, ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯣꯟꯁꯨ ꯊꯝꯅꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯣꯅꯥꯁꯨ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯝꯂꯒ ꯆꯠꯅꯕ ꯇꯧꯒꯦ ꯍꯥꯏꯗꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯀꯥꯗ ꯆꯥꯔꯖ ꯇꯧꯔꯒ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯏ꯫ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯇꯣꯟꯅ ꯐꯣꯟ ꯑꯗꯨ ꯌꯦꯡꯉꯤ꯫ ꯗꯥ ꯁꯅꯥ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯝꯃꯤ꯫ ꯌꯦꯡꯂꯤꯉꯩꯗ ꯑꯃꯨꯛ ꯇꯠꯈ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯇꯧꯔꯛꯄꯗꯨꯗ ꯄꯥꯏꯈꯠꯂꯤ꯫ "ꯍꯜꯂꯣ, ꯑꯁꯣꯝꯗꯒꯤ, ꯊꯣꯏ, ꯂꯣꯏꯔꯕꯣ?" ꯇꯣꯟꯁꯨ, "ꯑꯩꯈꯣꯏ ꯆꯦꯗꯣ ꯃꯅꯤꯡꯗ ꯂꯩꯈꯤꯕꯅꯦ." "ꯑꯣ, ꯀꯌꯥꯝ ꯀꯨꯏꯔꯒꯦ?" "ꯀꯨꯏꯗ꯭ꯔꯤ." ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗꯨꯗ, "ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯕ?" ꯇꯣꯟꯁꯨ ꯀꯩ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ꯫ "ꯑꯩꯒꯤ ꯃꯤꯡꯗꯤ ꯅꯥꯎꯆꯥ." "ꯐꯔꯦ, ꯑꯗꯨꯗꯤ ꯅꯣꯏ ꯆꯦ ꯂꯥꯛꯑꯒ ꯀꯣꯜ ꯇꯧꯍꯜꯂꯛꯑꯣꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯣꯅꯥꯁꯨ ꯆꯪꯂꯛꯏ꯫ ꯇꯣꯟꯅ, "ꯆꯦ, ꯗꯥ ꯁꯅꯥꯅ ꯁꯦꯞ ꯇꯧꯕ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯑꯝꯕꯅꯦ, ꯅꯪ ꯂꯥꯛꯑꯒ ꯀꯣꯜ ꯇꯧꯍꯜꯂꯛꯑꯣꯌꯦ." "ꯆꯦ, ꯑꯩꯒꯤ ꯃꯤꯡꯒ ꯍꯪꯉꯛꯏꯉꯣ, ꯑꯩꯅꯅꯦ ꯀꯩ ꯀꯧꯒꯦ ꯍꯥꯏꯕꯗ ꯅꯥꯎꯆꯥ ꯀꯧꯋꯦ ꯍꯥꯏꯖꯤꯟꯕ." ꯃꯣꯅꯥꯅ, "ꯑꯦ, ꯅꯪꯁꯨ ꯑꯃꯨꯛ ꯍꯥꯏꯖꯤꯟꯈ꯭ꯔꯕ? ꯃꯆꯦꯒꯤ ꯃꯅꯥꯎꯅꯤ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯏꯗ. ꯑꯩꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯊꯣꯏꯕꯤ ꯀꯧꯋꯦ ꯍꯥꯏꯈꯤꯕꯅꯤ." ꯇꯣꯟꯅ, "ꯑꯣ, ꯑꯗꯨꯅꯅꯤꯅꯦ, ꯍꯦꯜꯂꯣ ꯍꯦꯛ ꯍꯥꯏꯕꯒ ꯊꯣꯏ ꯀꯥꯏꯅ, ꯑꯩꯗꯤ ꯅꯨꯡꯁꯤꯕꯒꯤ ꯁꯨꯝ ꯀꯧꯔꯤꯔꯥ ꯈꯜꯂꯒ." ꯃꯣꯅꯥꯅ, "ꯌꯥꯔꯦ, ꯍꯅꯨꯕꯤ ꯁꯥꯔꯛꯑꯅꯨ."
ꯑꯗꯨꯗ ꯀꯣꯛꯇꯣ ꯑꯃꯨꯛ ꯊꯥꯗꯔꯒ ꯂꯩꯔꯅꯨꯀꯣ, ꯂꯥꯏꯔꯤꯛꯇꯣ ꯐꯖꯅ ꯄꯥꯎ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯃꯣꯅꯥꯁꯨ ꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯍꯜꯂꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯣꯝꯗ ꯃꯣꯏ ꯅꯨꯄꯥ ꯄꯥꯈꯪ 4-5ꯗꯣ ꯈꯔ ꯄꯥꯏꯁꯤꯜꯂꯒ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ꯫ ꯖꯦꯛꯅ, "ꯏꯇꯥꯎꯆꯥ, ꯅꯨꯄꯤ ꯁꯦꯜ ꯈꯔ ꯄꯥꯏꯕꯤ ꯑꯃ ꯌꯦꯡꯉꯒ ꯀꯣꯏꯕꯅ ꯐꯔꯅꯤ꯫ ꯅꯣꯡꯃꯒꯤ ꯆꯤꯟꯖꯥꯛꯁꯤꯁꯨ ꯋꯥꯠꯄ ꯌꯥꯔꯛꯇ꯭ꯔꯦ." ꯑꯗꯨꯅ ꯑꯃꯅ ꯑꯃꯨꯛ, "ꯑꯁ ꯈꯪꯗꯦꯗ ꯚꯥꯏ, ꯑꯩꯗꯤ ꯏꯃꯥ ꯕꯕꯥ ꯂꯩꯔꯤꯈꯩꯗꯤ ꯀꯩꯝ ꯋꯥꯗꯦ ꯍꯥꯏꯁꯤꯅꯤ, ꯅꯨꯡꯉꯥꯏꯈꯤꯅꯤ." ꯂꯨꯀꯦꯁꯅ, "ꯑꯩꯗꯤ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯚꯥꯏ, ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ, ꯌꯨꯝꯗꯒ ꯂꯩꯅꯤꯡꯗ꯭ꯔꯦ." ꯖꯦꯛꯅ, "ꯂꯨꯀꯦꯁ, ꯅꯍꯥꯟ ꯅꯪꯅ ꯂꯝꯕꯤꯗ ꯇꯥꯟꯅꯔꯒ ꯅꯝꯕꯔ ꯑꯃ ꯂꯧꯍꯧꯕ ꯅꯨꯄꯤꯗꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦꯕ?" ꯂꯨꯀꯦꯁꯅ, "ꯋꯥꯔꯤꯒ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯚꯥꯏ, ꯃꯤꯡ ꯂꯩꯐꯝꯒ ꯐꯖꯅ ꯍꯥꯏꯗꯝꯅꯦ, ꯌꯦꯡꯊꯣꯛꯈꯤꯒꯦꯅ." "ꯀꯩꯒꯤ ꯍꯥꯏꯖꯤꯜꯂꯤꯕ ꯅꯪꯗꯤ?" "ꯑꯃꯨꯛ ꯂꯥꯞꯅꯕꯁꯨ ꯅꯠꯇꯦ, ꯍꯪꯕꯒ ꯂꯥꯛꯑꯗꯤ ꯏꯆꯣꯞ ꯆꯠꯅꯔꯣꯏꯗ꯭ꯔꯣ ꯅꯪꯕꯣ?" "ꯑꯁ ꯆꯨꯝꯅꯒ ꯍꯥꯏꯒꯤꯗꯝꯅꯦ ꯃꯤ, ꯃꯤꯡ ꯂꯩꯐꯝꯒ, ꯃꯤꯡꯅ ꯁꯅꯥꯊꯣꯏ ꯀꯧꯋꯦ ꯍꯥꯏꯖꯤꯟꯈꯤꯕꯅꯤ." ꯂꯨꯀꯦꯁꯁꯤ ꯉꯥꯎꯁꯤꯟꯅꯕ ꯃꯃꯥꯟꯅꯕ ꯈꯔꯒ ꯄꯨꯜꯂꯒ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯒ ꯑꯗꯨꯃꯛ ꯂꯩꯊꯣꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯁꯨ ꯅꯤꯁꯥꯗ ꯀꯥ ꯍꯦꯟꯖꯤꯟꯕꯗꯒꯤ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯆꯦꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ, ꯃꯅꯥꯎꯅꯨꯄꯥꯅ ꯀ꯭ꯂꯥꯁ 11 ꯇꯝꯂꯤ꯫ ꯃꯃꯥꯅ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯂꯒ ꯏꯃꯨꯡꯒꯤ ꯃꯆꯥꯁꯤꯡꯒꯤ ꯍꯣꯠꯅꯕꯅꯤ꯫ ꯂꯨꯀꯦꯁ ꯅꯨꯡꯉꯥꯏꯊꯣꯛꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯅꯣꯡꯃ ꯂꯨꯀꯦꯁꯀꯤ ꯃꯆꯦꯅ ꯐꯣꯟ ꯇꯧꯔꯛꯂꯒ, "ꯏꯕꯨꯡꯉꯣ, ꯅꯪ ꯄꯥꯎ ꯖꯥꯖꯠ ꯌꯥꯝ ꯇꯥꯏꯀꯣ? ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯧꯔꯤꯒꯦ? ꯅꯪꯅ ꯑꯍꯟꯅꯤ, ꯏꯃꯨꯡꯗꯣ ꯐꯖꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗꯕꯗ. ꯈꯔ ꯑꯃꯨꯛ ꯀꯣꯏ, ꯈꯔ ꯑꯃꯨꯛ ꯉꯥꯎ, ꯑꯣꯏꯕ ꯌꯥꯔꯣꯏꯌꯦ ꯅꯪ. ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕꯁꯦ ꯅꯕꯥꯏꯒꯁꯨ ꯇꯥꯟꯅꯔꯕꯅꯤ. ꯍꯟꯇꯛ ꯀꯣꯜ ꯁꯦꯟꯇꯔꯒꯤ ꯊꯕꯛ ꯑꯃ ꯀꯧꯔꯤꯕꯅꯤ, ꯃꯅꯤꯄꯨꯔꯗꯗꯤ ꯅꯠꯇꯦ. ꯃꯁꯤꯗ ꯅꯪꯁꯨꯅꯦ ꯇꯧꯍꯧꯅꯕ ꯍꯥꯏꯗꯅ ꯅꯕꯥꯏꯅ ꯀꯟꯅ ꯍꯥꯏꯅꯕꯅꯤꯀꯣ." ꯂꯨꯀꯦꯁꯅ, "ꯑꯁ ꯏꯆꯦ, ꯑꯩ ꯇꯜꯂꯤꯗ, ꯁꯤꯗ ꯁꯨꯝ ꯀꯩꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯌꯦꯡꯒꯦꯕ." ꯃꯆꯦꯅ, "ꯍꯦ ꯅꯪꯒꯤꯅꯦ ꯑꯗꯨ ꯑꯗꯥ ꯌꯥꯔꯣꯏ, ꯂꯣꯏꯅ ꯈꯪꯉꯕ ꯖꯥꯠꯅꯤꯀꯣ. ꯍꯌꯦꯡꯗꯣ ꯉꯥꯛꯇ ꯂꯥꯛꯑꯣ, ꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯅꯕ. ꯅꯕꯥꯏꯅ ꯌꯥꯝꯅ ꯋꯥꯅꯅꯦ ꯍꯥꯏꯅꯔꯤꯕꯅꯤ. ꯑꯩ ꯊꯝꯃꯦꯀꯣ, ꯁꯣꯏꯕ ꯌꯥꯔꯣꯏ." ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯂꯨꯀꯦꯁ ꯕꯤꯠ ꯌꯥꯝ ꯂꯩꯇꯅ ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯐꯣꯟꯗꯨ ꯁꯨꯝ ꯌꯦꯡꯉꯝꯕꯗꯨꯗ ꯃꯣꯅꯥ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯀꯣꯜꯗꯨ ꯐꯠ ꯇꯧꯁꯤꯜꯂꯤ꯫ ꯑꯁꯣꯝꯗ ꯃꯣꯅꯥꯁꯨ ꯐꯤ ꯁꯨꯔꯒ ꯂꯩꯕꯒꯤ ꯇꯣꯟꯗ ꯇꯥꯅꯕ ꯈꯣꯟ ꯀꯜꯂꯞꯅ, "ꯇꯣꯟ, ꯇꯣꯟ, ꯐꯣꯟꯗꯣ ꯀꯅꯥꯅꯣ ꯌꯦꯡꯉꯣ." ꯇꯣꯟꯁꯨ ꯃꯆꯦꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯐꯣꯟ ꯑꯗꯨ ꯌꯦꯡꯉꯤ, ꯑꯗꯨꯒ, "ꯏꯁ, ꯁꯤꯗꯤ ꯅꯍꯥꯟꯒꯤ ꯗꯥ ꯁꯅꯥꯗꯨꯅꯤꯅ" ꯍꯥꯏꯔꯒ ꯄꯥꯏꯈꯠꯂꯤ꯫ "ꯍꯜꯂꯣ? ꯑꯩꯈꯣꯏ ꯆꯦꯗꯣ ꯐꯤ ꯁꯨꯔꯤꯌꯦ." ꯑꯁꯣꯝꯗꯒꯤ ꯂꯨꯀꯦꯁꯅ, "ꯅꯪ ꯅꯍꯥꯟ ꯐꯣꯟ ꯄꯥꯏꯔꯛꯄ, ꯅꯪꯒꯤ ꯃꯤꯡꯗꯣ ꯅꯥꯎꯆꯥ ꯅꯠꯇ꯭ꯔꯣ?" ꯈꯣꯟꯖꯦꯜꯀꯗꯣ ꯐꯔꯤ ꯇꯧꯒꯨꯝꯁꯨ ꯇꯧꯔꯤ꯫ ꯇꯣꯟꯁꯨ, "ꯑꯧ ꯃꯥꯅꯦ, ꯑꯗꯣ ꯆꯤꯆꯦꯒꯤ ꯐꯣꯟꯗ ꯗꯥꯁꯅꯥ ꯍꯥꯏꯅ ꯁꯦꯞ ꯇꯧꯋꯦ, ꯑꯩꯁꯨ ꯗꯥꯁꯅꯥ ꯀꯧꯔꯒꯦ?" "ꯍꯣꯏ ꯀꯧꯋꯣ ꯌꯥꯏꯌꯦ." "ꯑꯗꯣ ꯗꯥꯁꯅꯥ, ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯦ ꯆꯤꯡꯉꯒ ꯉꯥꯡꯉꯤꯁꯦ ꯌꯨ ꯉꯥꯎꯕ ꯃꯥꯜꯂꯤꯉꯣ, ꯌꯨ ꯊꯛꯄ꯭ꯔꯥ?" ꯇꯣꯟꯁꯦ ꯗꯣꯡ ꯑꯗꯨꯃꯛ ꯉꯥꯡꯕꯅꯤ, ꯑꯗꯨꯅ ꯀꯣꯏꯗꯅ ꯃꯥꯅ ꯉꯥꯡꯅꯤꯡꯕꯗꯣ ꯉꯥꯡꯂꯤꯕꯅꯤ꯫ ꯂꯨꯀꯦꯁꯅ, "ꯊꯛꯇꯦꯗ, ꯃꯁꯥꯒꯤꯅꯤ, ꯑꯩꯗꯤ ꯌꯥꯝ ꯐꯕꯅꯤꯀꯣ. ꯑꯗꯣ ꯅꯥꯎꯆꯥ, ꯅꯪꯕꯨ ꯀꯣꯏꯕ ꯆꯠꯅꯤꯡꯗ꯭ꯔꯣ, ꯐ꯭ꯂꯥꯏꯠꯀ ꯇꯣꯡꯉꯒ? ꯁꯤꯗꯗꯤ ꯐꯖꯕ ꯃꯐꯝꯀꯥꯁꯦ ꯌꯥꯝ ꯂꯩ, ꯅꯪ ꯌꯦꯡꯅꯤꯡꯗ꯭ꯔꯣ?" ꯇꯣꯟꯇꯣꯟ ꯂꯨꯀꯦꯁꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯐ꯭ꯂꯥꯏꯠ ꯇꯣꯡꯕ ꯀꯥꯏ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯋꯥꯈꯜꯀꯥꯁꯦ ꯌꯧꯈ꯭ꯔꯦ, ꯆꯠꯂꯗꯧꯒꯨꯝ ꯌꯥꯝ ꯍꯔꯥꯎꯅ, "ꯑꯌꯥ, ꯑꯁꯦꯡꯕꯒꯤꯔꯣ? ꯑꯁꯦꯡꯕꯒꯤ ꯆꯠꯇꯣꯏꯔꯣ ꯗꯥꯁꯅꯥ? ꯑꯩꯁꯨ ꯆꯠꯅꯤꯡꯉꯦ, ꯐ꯭ꯂꯥꯏꯠꯇꯨ ꯇꯣꯡꯅꯤꯡꯉꯦꯕ." ꯂꯨꯀꯦꯁꯅ, "ꯑꯩꯗꯤ ꯂꯩꯔꯕꯅꯦ ꯃꯐꯝꯗꯨꯗ, ꯅꯣꯏ ꯆꯦꯒ ꯅꯣꯏ ꯑꯅꯤ ꯂꯧꯕ ꯂꯥꯛꯇꯣꯏꯅꯦ ꯑꯩꯅ." ꯌꯥꯝ ꯃꯥꯟꯅ ꯑꯉꯥꯡꯁꯤꯗ ꯂꯨꯀꯦꯁꯅ ꯍꯥꯏꯔꯤꯁꯦ꯫ ꯀꯨꯏꯃꯜꯂꯕꯗꯨꯗ ꯃꯣꯅꯥꯁꯨ ꯐꯤ ꯁꯨꯕꯗꯨ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯆꯦ ꯎꯕꯗ, "ꯆꯦ, ꯁꯦ ꯗꯥꯁꯅꯥꯅꯦ,
ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯄꯤꯁꯤꯜꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯣꯅꯥ ꯐꯣꯟꯗꯨ ꯅꯥꯀꯣꯡꯒ ꯊꯝꯗꯨꯅ "ꯍꯜꯂꯣ ꯗꯥꯁꯅꯥ?" ꯂꯨꯀꯦꯁꯅ "ꯅꯥꯎꯆꯥꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯈ꯭ꯔꯦ ꯑꯩꯗꯤ, ꯅꯪꯅ ꯊꯕꯛ ꯐꯔꯤꯉꯩꯗ." "ꯏꯁ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯩꯕ ꯑꯉꯥꯡꯁꯤꯒ?" "ꯑꯩꯈꯣꯏ ꯆꯦꯒ ꯏꯕꯥꯏꯒꯅ ꯊꯕꯛ ꯑꯃ ꯁꯤꯜꯂꯛꯏ." "ꯀꯩ ꯊꯕꯛꯅꯣ?" "ꯀꯣꯜ ꯁꯦꯟꯇꯔꯒꯤꯅꯤꯗ, ꯕꯦꯡꯒ꯭ꯂꯣꯔꯗ." "ꯏꯁ ꯐꯩ ꯀꯩꯅꯣ ꯊꯕꯛ ꯑꯃ ꯇꯧꯁꯤꯟꯕꯗꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯐꯣꯟꯗꯨ ꯊꯝꯅꯔꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯃꯛ ꯍꯧꯈꯤꯕꯅ ꯆꯍꯤ 2ꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯣꯅꯥ ꯂꯨꯀꯦꯁ ꯑꯗꯨꯃꯛ ꯍꯥꯟꯅꯒꯨꯝ ꯂꯩꯔꯤ꯫ ꯃꯣꯅꯥꯁꯨ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯗ꯭ꯔꯦ꯫ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯍꯥꯏꯗꯅ ꯃꯈꯨꯔꯥꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯁꯣꯝꯗ ꯂꯨꯀꯦꯁꯁꯨ ꯅꯤꯁꯥꯒ ꯊꯕꯛꯀ ꯄꯨꯟꯕ ꯌꯥꯔꯛꯇꯕꯗꯒꯤ ꯊꯕꯛ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯦ꯫ ꯁꯦꯜ ꯇꯤꯡꯅ ꯃꯆꯦꯒ ꯃꯕꯥꯏꯒꯅ ꯇꯧꯔꯒ ꯈꯔ ꯉꯥꯎꯕ ꯍꯟꯒꯗ꯭ꯔꯥ ꯈꯟꯗꯅ ꯇꯧꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯁꯣꯝꯗ ꯃꯣꯅꯥꯁꯨ ꯃꯈꯨꯔꯥꯅ ꯁꯤꯟꯕꯤꯕ ꯊꯕꯛꯇꯨ ꯌꯥꯔꯦ꯫ ꯄꯥꯎꯁꯤ ꯂꯨꯀꯦꯁꯇ ꯇꯝꯅꯤꯡꯕꯒꯤ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯃꯨꯛ ꯇꯧꯕꯗ ꯄꯥꯏꯔꯛꯇꯦ꯫ ꯑꯃꯨꯛꯀ ꯇꯧꯁꯤꯜꯂꯛꯏ꯫ ꯔꯤꯡ ꯈꯔ ꯆꯠꯂꯒ ꯄꯥꯏꯈꯠꯂꯛꯏ ꯍꯔꯥꯎꯅ꯫ "ꯗꯥꯁꯅꯥ, ꯑꯩꯒꯤ ꯊꯕꯛ ꯑꯃ ꯍꯥꯏꯕꯗꯣ ꯌꯥꯔꯦ." ꯂꯨꯀꯦꯁꯇꯨ ꯈꯣꯟꯖꯦꯜ ꯀꯥꯇꯣ ꯐꯥꯏꯔꯤ꯫ "ꯑꯁꯦꯡꯕꯩꯔꯣ? ꯑꯁꯦꯡꯕꯔꯣ ꯍꯥꯏꯁꯦ ꯊꯣꯏꯕꯤ?" ꯈꯣꯟꯖꯦꯜꯗꯨꯗ "ꯀꯩꯅꯣ ꯌꯨ ꯑꯃꯨꯛ ꯊꯛꯎꯔꯕ ꯇꯧꯔꯤꯁꯤꯕꯣ?" ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯈꯔꯗꯤ ꯈꯪꯕꯅꯤ ꯂꯨꯀꯦꯁ ꯌꯨ ꯊꯛꯑꯦ ꯍꯥꯏꯕꯁꯤ ꯃꯣꯅꯥꯅ, ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯕ ꯅꯠꯇꯦ ꯅꯨꯄꯥꯅꯤ ꯊꯛꯖꯁꯅꯨ ꯈꯟꯗꯨꯅ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯨꯀꯦꯁꯅ "ꯑꯁ ꯌꯥꯝꯕ ꯅꯠꯇꯦꯕ, ꯏꯃꯥꯟꯅꯕꯒꯤ ꯕꯥꯔꯗꯦ ꯑꯃ ꯆꯠꯂꯨꯕ, ꯑꯗꯨꯗ ꯈꯤꯇꯪ ꯃꯆꯥ ꯑꯃꯇꯪꯅꯦꯕ." "ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯗꯨꯅꯤ." ꯃꯣꯅꯥꯅ ꯂꯨꯀꯦꯁ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯑꯔꯣꯠꯄ ꯑꯃꯠꯇ ꯊꯝꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯗꯥꯁꯅꯥ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ." "ꯀꯩꯅꯣ ꯍꯥꯏꯌꯣ." "ꯑꯩꯅ ꯑꯔꯥꯟꯕ ꯈꯔ ꯍꯥꯏꯈ꯭ꯔꯦ ꯗꯥꯁꯅꯥꯗ, ꯑꯗꯨꯒꯤ ꯑꯩꯕꯨ ꯁꯥꯎꯅꯨ꯫ ꯑꯩꯁꯦ ꯏꯕꯥꯅꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯐꯝꯗꯣ, ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯕ ꯑꯍꯥꯟꯕ ꯂꯩꯔꯛꯇꯣ, ꯑꯗꯨꯗꯒꯤꯅꯤ ꯑꯩꯈꯣꯏꯒꯤꯁꯦ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯤꯡꯗꯤ ꯃꯣꯅꯥ ꯀꯧꯋꯦ." ꯁꯣꯝꯗ ꯂꯨꯀꯦꯁꯇꯤ ꯀꯩꯁꯨ ꯈꯜꯂꯝꯗꯦ, ꯏꯌꯥꯡ ꯌꯥꯡꯅ "ꯑꯣ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ, ꯁꯥꯎꯗꯦ꯫ ꯑꯗꯣ ꯑꯩꯗꯤ ꯊꯣꯏꯕꯤ ꯑꯗꯨꯝ ꯀꯧꯗꯣꯏꯅꯤꯀꯣ." "ꯍꯣꯏ." ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯐꯣꯟ ꯊꯝꯅꯔꯦ꯫ ꯂꯨꯀꯦꯁꯅ ꯃꯣꯅꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ "ꯊꯣꯏ, ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ. ꯅꯪꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯣꯕ." "ꯗꯥꯁꯅꯥ, ꯅꯪꯁꯦ ꯌꯨ ꯑꯗꯨꯝ ꯊꯛꯑ ꯂꯩꯕ ꯃꯤ ꯃꯥꯜꯂꯤꯁꯦ ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯒ꯭ꯌꯥꯟꯁꯦ ꯁꯨꯡꯇꯥ ꯇꯥꯔꯔꯣꯏ ꯈꯜꯂꯕ꯭ꯔꯣ ꯅꯪꯕꯣ?" "ꯑꯁ ꯊꯣꯏ, ꯑꯩꯒꯤ ꯊꯣꯏ, ꯑꯩ ꯊꯛꯇꯦꯃꯤ, ꯑꯩ ꯊꯛꯇꯦꯕ." "ꯑꯩ ꯀꯩꯁꯨꯝ ꯍꯥꯏꯕꯤꯗꯕꯅꯤꯀꯣ, ꯅꯍꯥꯟꯒꯩ ꯇꯧꯕꯗ. ꯑꯁꯨꯛ ꯀꯨꯏꯔꯕꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯑꯍꯣꯡꯕ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯤꯁꯦ ꯀꯃꯥꯏ ꯇꯧꯔꯤꯅꯣ?" "ꯏꯁ, ꯅꯪ ꯊꯕꯛ ꯆꯠꯇꯧꯔꯦ, ꯊꯕꯛ ꯀꯥꯕ ꯍꯧꯗꯧꯔꯦꯅ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯔꯛꯏꯔꯥꯕ?" "ꯅꯕꯨꯛꯇꯣ ꯐꯠꯇꯕꯅꯤꯅ ꯑꯗꯨꯝꯕ ꯋꯥꯈꯜꯗꯣ ꯑꯗꯨꯝ ꯈꯟꯅꯤꯌꯦ ꯅꯪꯗꯤ." "ꯍꯣꯏ ꯐꯔꯦꯁꯦ, ꯂꯥꯛꯑꯣꯁꯦ, ꯑꯩꯒꯤ ꯃꯅꯥꯛꯇ ꯐꯝꯃꯨ ꯂꯥꯛꯑꯣꯁꯦ." ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅꯞꯅ ꯆꯤꯡꯁꯤꯜꯂꯤ꯫ "ꯌꯥꯔꯦ, ꯑꯩ ꯈꯤꯇꯪ ꯆꯠꯊꯣꯛꯑ ꯐꯝꯖꯒꯦ." "ꯌꯥꯔꯣꯏ, ꯑꯩꯒꯤ ꯃꯅꯥꯛꯇ ꯐꯝꯃꯨ ꯂꯥꯛꯑꯣꯕ." ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ "ꯗꯥꯁꯅꯥ, ꯃꯇꯝꯁꯤꯁꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ. ꯌꯦꯡꯉꯨ, ꯏꯕꯥꯅꯤꯅ ꯈꯪꯅꯔꯛꯂꯤꯕꯁꯦ ꯆꯍꯤ 2ꯗꯤ ꯍꯦꯟꯖꯤꯜꯂꯛꯂꯦ. ꯑꯁꯤꯗ ꯗꯥꯁꯅꯥꯁꯨ ꯀꯔꯤꯝꯇ ꯑꯍꯣꯡꯕ ꯂꯩꯇꯦ. ꯑꯩꯁꯨ ꯊꯕꯛ ꯃꯆꯥꯁꯤꯃ ꯇꯧꯔꯦ. ꯗꯥꯁꯅꯥꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯑꯃ ꯁꯤꯃ ꯍꯥꯏꯗꯅ ꯃꯐꯝ ꯈꯪꯅ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯈꯔ ꯌꯥꯡꯉꯤꯗꯅ. ꯑꯩꯒꯤ ꯊꯕꯛꯁꯤꯅꯗꯤ ꯇꯨꯡ ꯀꯣꯏꯅ ꯇꯧꯕꯁꯨ ꯌꯥꯔꯣꯏ." "ꯍꯣꯏꯕ, ꯑꯩ ꯂꯣꯏ ꯈꯪꯉꯤ ꯑꯩꯒꯤ ꯊꯣꯏꯕꯤ. ꯈꯪꯉꯗꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯣꯗꯅ. ꯑꯗꯨꯁꯨ ꯅꯠꯇꯦ, ꯆꯤꯟꯗ ꯑꯗꯨꯝ ꯉꯥꯡꯕ ꯑꯣꯏꯅ ꯇꯧꯔꯗꯅ. ꯌꯨ ꯌꯥꯝꯅ ꯇꯣꯏꯅ ꯊꯛꯄꯁꯤꯁꯨ ꯑꯩ ꯄꯥꯝꯗꯦ."
Marak sirak tu natri, nangi sidi yang matoire, ay pam di hari sini ko. Hoi ba, ay tha aroi ba, ay githoi na yada ba, ay amat tataw aroi ba. Ase hairaga monagi nakta sum changsilak tu na nakong mayada changsilak tu na wa ama haire. Monana madu tabda sawar tu na. Kaino dasna, nang ne adugunba chutcha da wado yam ngangan ay taning da hardi basni ko. Matung mana odumba wado hek ngangi khalaba. Ay nanga kaina bangang bani. Nungsinari basa chumna nungsinasi. Ay adugumba tabak to sung pamde. Nungsinari ngay lesal bakang oiring ngay da adugumba tabak to ay sungya yaningde. Monang na yamna sawalak paduda lukeso yararoi khangaduna. Hoi ba pares. Nang na yadradi ay kaim haroi sawnusi. Asum na thiem na duna ngay hak layram naga aduma khalakli. Mathangi numitadi monaso magi thabak chatle. Asumna thabak sina oirabanina imungi mateng pangba ngambasida mona yamna harauzai. Monagi thabak sudi lei haidana Lukesh ka garden amada lai. Mafam amada famduna monana dasana matam sisu khanghaude. Aduna dasana so thabak ama chawba pikba yengdana toksinba yabra yengo. Lukesh na hौजिक मतमसिदा सेल यावना थबक मत याद्रे थोय होय येंबुदी येंगे मोनाना सुमाइना सुम येंगे हाइदना तौरइसे कयामदि कुइरे यामना लाइना Lukeshna थबक तौदा हौद्रसो हयेंवाइ केथेल फमा लोइरे केनो नंगना एंसांग मना मसिंग योनबा अदुगा अइना पोसैदो टेक्थरा लोइरे वाहेसिदा मोना सावरदुना तानिंग्रे यारे अम्ता अवैब अम्ता हाइरारोइदबनी Lukesh mona romda onsillaga monagi mamayadada tapna pairai mataududa as thado hainade amta ingawai ngausinardana Lukesh tapna ado thoi nangi sel yawarde wa chatruk yangai dang piramo hadakti patat leba kaidauge hainadana mo sanabagi chanaba kaikai amta leitre is sanabaga mo horab haisa hore isa se yadrena yamma na haibaduda monaso thazaraduna begtagi lokthoga sel do pirai yankhai yawdre haidana chadret lawro haidana pishalai ngai haki matung maphamdudagi thoglakle matamni sum hawkhibana chahi ama khara hena husinkhre Lukesh monana thabak tawriba mafam aduda lak tuna dum unai aduga magi nishagi sel jilakpa matamdasu adumak lawi asomna tawrapase toishilakle thabak tawminariba mamanabi adinuna su khangi mirana so hena khanjili Lukesh ki matawduda monaso magi thabak to yumdagi hangat handa adum chatpadu nangba nangdaba yama tawi haidana moina tawriba thabak mafam adudagi khara naknana laiba yamna bara hongba ren amada mamanabi aniga punna laiminare maga punna laiminaba mirasi wadongdong ngangale nupa dongsu tawbani monaso Lukesh ki matawsi chingnarakpa amasum yawsilai thabakti oina amata tawda mangondagi majit masisum tawrakpasida wakhal amadi laklabani kadani makhoi punna laiminari ngai magi phamongdani Monaso Lukesh ka phone da loudspeaker thaduna wari sanari Monana kaiduna muk lai haisina imana bagidane nungdang sida muk kaidawrino migi miyumduda yumda layu yadro as shumla ammani ba nang sidi ishola hangre kaino nungdang sida bu sumla ammani haisibu kaida sanarino birthday mayaw la ammani mi imanabada magi birthday ki punsina la ammane ba adum mado adum tawraga lay kailamdano kanagidano yawbala ibo konung mamangidane jekon habdo khangbra Lukesh ki wado tabada loudspeaker thaba oibana mira sutare
ꯃꯃꯤꯠꯇꯣ ꯐꯠ ꯃꯣꯅꯥꯗ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯈꯪꯉꯤ ꯍꯥꯏꯌꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯃꯣꯅꯥꯁꯨ ꯈꯪꯉꯤ꯫ ꯀꯅꯥꯅꯣ ꯅꯃꯥꯟꯅꯕꯕꯣ? ꯂꯣꯀꯦꯁꯅ ꯃꯃꯥꯟꯅꯕꯒꯤ ꯃꯃꯤꯡ ꯍꯥꯏꯔꯛꯄꯗꯨꯗ ꯃꯤꯔꯥꯗꯤ ꯑꯉꯛꯄ ꯆꯟꯈ꯭ꯔꯦ꯫ ꯈꯪꯉꯤ ꯍꯥꯏꯌꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯄꯗꯨꯗ ꯃꯣꯅꯥꯁꯨ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯋꯥꯗꯨ ꯃꯔꯤ ꯃꯔꯤ ꯍꯪꯗꯣꯛꯏ꯫ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯝꯃꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯐꯣꯟ ꯊꯝꯅꯔꯦ꯫ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯃꯤꯔꯥꯗꯣ ꯃꯣꯅꯥꯒꯤ ꯐꯃꯨꯡꯗ ꯐꯠ ꯆꯣꯡꯈꯠꯂꯛꯏ ꯑꯗꯨꯒ "ꯏꯕꯦꯝꯃ, ꯁꯣꯏꯗ꯭ꯔꯦ ꯑꯩꯅꯅꯦ ꯃꯨꯟꯅ ꯈꯪꯉꯕ ꯃꯤꯅꯤ꯫ ꯅꯪꯕꯨ ꯀꯩꯅꯣ ꯑꯗꯨ ꯀꯨꯏꯅꯁꯨ ꯈꯪꯅꯔꯛꯄ ꯑꯗꯨ ꯐꯥꯎꯕ ꯈꯪꯉꯝꯗ꯭ꯔꯤꯗꯨꯕꯣ? ꯃꯥꯅ ꯍꯥꯏꯔꯛꯏꯕ ꯅꯨꯄꯥꯗꯣ ꯑꯗꯨꯝ ꯃꯌꯨꯝꯕꯨꯗꯤ ꯅꯨꯡꯉꯥꯏꯕꯅꯤ, ꯑꯗꯨꯒ ꯅꯤꯁꯥꯗꯤ ꯁꯤꯖꯤꯟꯅꯗꯕ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ, ꯁꯦꯟꯇꯔꯗ ꯐꯥꯎ ꯂꯩꯔꯨꯔꯕꯅꯤ꯫ ꯃꯥꯒ ꯄꯨꯜꯂꯛꯄ ꯍꯥꯏꯁꯦ ꯑꯗꯨꯝ ꯌꯥꯔꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯑꯩꯅꯁꯨ ꯈꯜꯂꯦꯕ ꯗꯥ ꯁꯅꯥꯗꯣ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯋꯦꯅ꯫ ꯑꯩꯅ ꯈꯪꯉꯤꯁꯦ ꯑꯩꯗꯤ ꯊꯥꯏꯅ ꯅꯨꯄꯥ ꯉꯥꯛꯇꯅꯦ ꯑꯩꯅ ꯄꯨꯜꯂꯛꯏꯁꯦ꯫ ꯅꯨꯄꯤꯗꯧꯅꯒ ꯇꯧꯔꯛꯏꯁꯦ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯩꯅ ꯈꯜꯂꯝꯃꯤꯅꯦꯕ ꯃꯃꯥꯡꯗ ꯄꯩꯁꯥ ꯍꯥꯏꯔꯛꯄꯗꯣ ꯐ꯭ꯔꯦꯛꯁꯟ ꯇꯥꯅ ꯑꯗꯨꯝ ꯍꯥꯏꯌꯦꯅ꯫ ꯑꯗꯣ ꯑꯩꯅ ꯈꯪꯗ꯭ꯔꯒ ꯁꯨꯝ ꯍꯥꯏꯔꯨꯕꯗꯣ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯅ ꯍꯥꯏꯗꯕꯅꯤ ꯏꯕꯦꯝꯃ꯫ ꯃꯣꯏꯗꯤꯅꯦ ꯑꯁꯨꯃꯥꯏꯅ ꯅꯤꯁꯥ ꯆꯥꯔꯗꯤ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯤ, ꯑꯗꯨꯒ ꯃꯣꯏꯅ ꯆꯥꯔꯤꯕ ꯒꯨꯂꯤꯁꯦ ꯒꯨꯂꯤꯅ ꯉꯥꯎꯕꯅꯤ ꯈꯪꯗꯅꯕ ꯌꯨ ꯑꯃꯨꯛ ꯊꯛꯆꯟꯗꯣꯏꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯨ ꯃꯅꯨꯡꯗ ꯅꯝꯃꯗꯤ ꯌꯨ ꯊꯛꯄ ꯑꯣꯏꯅ ꯉꯥꯎꯕ ꯃꯥꯜꯂꯦꯗꯅ꯫ ꯏꯁ ꯁꯤꯡꯈ꯭ꯔꯖꯥꯠꯅꯤ ꯏꯕꯦꯝꯃ, ꯃꯣꯏꯒꯤ ꯀꯣꯛꯁꯦ ꯑꯌꯥꯕꯤꯅꯤ, ꯋꯥ ꯉꯥꯡꯕꯗꯁꯨ ꯌꯥꯝ ꯃꯥꯅ ꯉꯥꯡꯗꯣꯏꯅꯤ꯫ ꯃꯤꯔꯥꯒꯤ ꯋꯥꯍꯩ ꯃꯌꯥꯝꯁꯤꯗ ꯃꯣꯅꯥꯗꯤ ꯃꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯤꯔꯥꯅ ꯃꯣꯅꯥꯎ ꯃꯣꯅꯥ ꯏꯈꯪ ꯈꯪꯅ ꯍꯥꯎ, ꯀꯩꯅꯣ ꯑꯃꯨꯛ ꯎꯪꯉꯤꯗꯨꯅ? ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯝꯇ ꯇꯥꯗ꯭ꯔꯕꯣ? ꯇꯥꯏꯌꯦ, ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ ꯃꯥꯒꯤ ꯃꯇꯧꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯋꯦ ꯍꯥꯏꯗꯅ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯅ ꯃꯇꯝꯗꯤ ꯑꯗꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯋꯥꯈꯜꯅ ꯄꯨꯡꯕꯪꯅꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗ ꯈꯔ ꯊꯦꯡꯅꯗ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯃꯇꯝꯗꯤ ꯑꯗꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯅꯣꯡꯃ ꯂꯣꯀꯦꯁꯀꯤ ꯅꯨꯃꯤꯠ ꯁꯨꯔꯕ꯭ꯔꯥ ꯍꯥꯏꯗꯣꯏꯔꯥ ꯃꯣꯅꯥꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯗꯣꯏꯔꯥ, ꯃꯣꯅꯥ ꯊꯕꯛ ꯃꯐꯝꯗꯒꯤ ꯃꯁꯥꯗꯣ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯂꯤꯐ ꯂꯧꯔꯒ ꯂꯥꯛꯄꯅꯤ꯫ ꯐꯃꯨꯡꯗ ꯍꯤꯞꯊꯔꯒ ꯂꯣꯀꯦꯁꯇ ꯀꯣꯜ ꯇꯧꯏ꯫ ꯑꯗꯨꯕꯨ ꯐꯣꯟꯗꯣ ꯍꯟꯖꯤꯟ ꯇꯧꯔ ꯐꯥꯎꯕ ꯂꯣꯀꯦꯁ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯐꯅ ꯀꯨꯏꯅ ꯇꯧꯔꯕ ꯃꯇꯨꯡ ꯀꯣꯜꯗꯣ ꯄꯥꯏꯈꯠꯂꯛꯏ ꯑꯗꯨꯒ ꯃꯈꯣꯟꯗꯨꯁꯨ ꯐꯔꯤ ꯇꯧꯕ ꯅꯨꯄꯥ ꯑꯃꯅ "ꯍꯜꯂꯣ, ꯗꯥ ꯁꯅꯥ?" ꯃꯥꯗꯤ ꯁꯣꯝꯗ ꯈꯔ ꯉꯥꯎꯗꯅ ꯍꯤꯞꯄ ꯂꯩꯈ꯭ꯔꯦ꯫ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯃꯣꯅꯥ ꯄꯤꯡ ꯂꯥꯎꯏ, ꯐꯣꯟꯗꯣ ꯄꯠ ꯀꯛꯊꯠꯂꯤ꯫ ꯍꯛꯆꯥꯡꯅꯒ ꯉꯝꯗꯕꯅꯦ ꯃꯣꯅꯥ ꯂꯣꯀꯦꯁꯀꯤ ꯄꯥꯎꯗꯨꯒ ꯈꯣꯏꯁꯥꯎꯅꯔꯗꯨꯅ ꯃꯍꯥꯛ ꯄꯦꯟꯅ ꯀꯞꯄꯤ꯫ ꯁꯥꯎꯅꯤꯡꯃꯟꯗꯨꯅ ꯋꯥꯈꯟꯗ ꯑꯐ ꯐꯠꯇ ꯈꯟꯊꯗ ꯂꯣꯀꯦꯁꯀꯤ ꯅꯝꯕꯔ ꯑꯗꯨ ꯕ꯭ꯂꯣꯛ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯂꯣꯀꯦꯁꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯃꯣꯅꯥꯗ ꯀꯣꯜ ꯇꯧꯏ, ꯑꯗꯨꯕꯨ ꯅꯝꯕꯔꯗꯣ ꯆꯠꯂꯝꯗ꯭ꯔꯦ꯫ ꯉꯔꯥꯡ ꯀꯣꯜ ꯇꯧꯔꯨꯗꯕꯒꯤ ꯁꯥꯎꯕ ꯃꯥꯜꯂꯤ ꯈꯜꯂꯗꯨꯅ ꯂꯣꯀꯦꯁ ꯑꯃꯨꯛꯀꯁꯨ ꯐꯣꯟ ꯇꯧꯁꯤꯟꯕꯅꯤ, ꯑꯗꯨꯕꯨ ꯍꯥꯟꯅꯗꯨꯝ ꯑꯗꯨꯝ ꯆꯠꯂꯝꯗ꯭ꯔꯦ꯫ ꯂꯣꯀꯦꯁ ꯄꯥꯎ ꯐꯥꯎꯅꯕ ꯃꯣꯅꯥꯒ ꯐꯪꯗꯕ ꯑꯗꯨꯗꯗꯤ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯏ, ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯥꯏꯖꯤꯟꯗꯨꯅ ꯃꯣꯅꯥꯒ ꯑꯗꯨꯝ ꯎꯅꯍꯟꯗ꯭ꯔꯦ꯫ ꯃꯤꯔꯥꯅ ꯑꯅꯝꯕ ꯂꯣꯀꯦꯁꯀ ꯎꯅꯗꯨꯅ ꯃꯣꯅꯥꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯂꯣꯀꯦꯁꯀꯤ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯕꯅꯤ꯫ ꯂꯣꯀꯦꯁ ꯍꯟꯖꯤꯟ ꯑꯇꯣꯞꯄ ꯅꯝꯕꯔꯗꯒꯤ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ, ꯑꯗꯨꯕꯨ ꯃꯣꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯝꯕꯔ ꯑꯃ ꯁꯤꯟꯗꯣꯛꯏ꯫ ꯃꯣꯅꯥꯒꯤ ꯊꯃꯣꯏꯗ ꯂꯣꯀꯦꯁꯄꯨ ꯀꯥꯎꯕꯗꯤ ꯉꯝꯗꯦ, ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯑꯣꯏꯕꯅ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯨꯔꯕꯁꯨ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯉꯥꯎꯔꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯋꯥꯅ ꯂꯦꯜꯂꯨꯒꯗꯕꯒꯤ ꯁꯔꯨꯛ ꯄꯨꯟꯁꯤ ꯑꯁꯦ ꯌꯨꯝ ꯄꯥꯟꯗ꯭ꯔꯕꯁꯨ ꯂꯩꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯂꯣꯀꯦꯁꯀ ꯂꯥꯞꯊꯣꯛꯅꯔꯒꯦ ꯍꯥꯏꯅ ꯂꯩꯔꯦ ꯃꯣꯅꯥ꯫ ꯂꯣꯀꯦꯁ ꯌꯥꯝ ꯀꯟꯅꯗꯤ ꯃꯣꯅꯥꯒ ꯊꯦꯡꯅꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯉꯥꯎꯁꯤꯟꯅꯕꯗꯨꯗꯤ ꯍꯦꯟꯅ ꯑꯗꯨꯃꯛ ꯍꯦꯟꯖꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯣꯅꯥ ꯂꯣꯀꯦꯁꯀ ꯀꯥꯏꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯑꯩꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯑꯃꯗꯤ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯂꯕ ꯅꯨꯄꯤꯁꯤꯡꯗꯁꯨ ꯍꯥꯏꯅꯤꯡꯏ, ꯅꯨꯡꯁꯤꯅꯕꯁꯤ ꯐꯥꯒꯤ ꯌꯥꯕ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯕꯗꯤ ꯃꯗꯨ ꯂꯥꯞꯊꯣꯛꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯏ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩ
ꯊꯃꯣꯏ ꯄꯤꯅꯗ꯭ꯔꯤꯉꯩ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯨꯟꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯅꯨꯡꯁꯤꯔꯦ ꯍꯥꯏꯗꯅ ꯃꯥꯅ ꯍꯦꯜꯂꯦ ꯍꯥꯏꯗꯅ ꯆꯠꯂꯨꯔꯒ ꯅꯤꯁꯥꯗ ꯅꯨꯄꯤꯗ ꯑꯦꯗꯤꯛ ꯑꯣꯏꯔꯝꯂꯕꯗꯤ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯄꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ꯫